ngasi nangi na phomda asuk yamna hajar phawda nangna tabidaba nangi su matam lakani matamduda aina ngasi ningamdana thamoi kaina lelibase sidagi saruk chama hena nang ningamdaba oyo si khongchet tungina pamubina nak yaujare pukningani longdana leplabani nungsibi pirage pakang thanoise tamlage nushi kolse nupi gi puchi se yam lubani khongthang amatang soibada soi khre lan khre na haibiya banate yum palabi nupi amana mawa ba purabagi minungsi miyeng haibase sidagi henbe leitabani Tao, akhoi maningi laishamgi ipudo phamsena leri ahandu koido mandre soi sirani yaro ado magi prisorat photo somda tawsiro aigi angangi mama sibo imana oiriro natraga nasa nupina oiri pirage ningol thamoise tamlage nungshi khudolse pirage ningol thamoise tamlage nungshi khudolse thakha khangbi nangdi nawana puroi ba aibu nangi khongpak tu na neshalaga thamge khanmam yawrine manangu nungsibi pakang thawai jegen nungsi suman sitana nungsilabu ajege harte manangu nungsibi pakang thawai jegen nungsi suman sitana nungsilabu ajege hey joina tabi samlangu ikuchina thongage nang magane isagi profession da thingo kai shulai ta third class noina su ai isagi profession da thingbo yadro ma third class ainani nachanupi first class lawari ligla nang khali sikaina nangi aroiba phirep to kaino hayo aige pambase nang amadi noigi mungi mina thunghanba ngamaroi ima matai manawgi wari sibo imada sum sarsu yaradro WhatsApp tana faza bawa mayam hairaga asengbadana tumi leiri gaigino nang lana ni launuko aise masagini ado wangang ba hokradi lepona chinmin magi matang su dum yarakpani kai no shu khangdaba family background su mathong marong khangdaba mafamda mana hekta laiba yabro nayum palaga dawana purabaga tinaba yadadna migi mayum thugai ramaga halakpi nangna sumba waside yawri ba karigino zada khuppa na tharak bagi lamandine nama ina chak chak shin